ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯊꯣꯡꯒꯗꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕꯅꯤꯅ ꯃꯦꯔꯥꯃꯦꯁ ꯆꯥꯖꯩ ꯑꯗꯨꯅ ꯍꯋꯥꯏ ꯃꯪꯒꯜꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯩꯅ ꯅꯍꯥꯟ ꯇꯤꯡꯉꯒꯀꯣ ꯈꯔ ꯖꯥꯝꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯂꯩꯔꯤꯕꯗꯣ ꯃꯇꯣꯡ ꯊꯣꯛꯑꯦ ꯃꯁꯤꯁꯦ ꯑꯩꯅꯅꯦ ꯎꯇꯤ ꯇꯧꯒꯦꯅ ꯇꯧꯕ ꯎꯇꯤ ꯑꯁꯪꯕ ꯑꯁꯤꯒ ꯊꯥꯛꯅꯕꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯑꯩꯅ ꯃꯣꯟꯖꯥꯎꯕꯤ ꯂꯩꯔꯦꯁꯦ ꯃꯣꯟꯖꯥꯎꯕꯤꯅꯤ ꯁꯤꯁꯦ ꯃꯦꯊꯤ ꯃꯅꯥ ꯈꯔꯁꯨ ꯌꯥꯎꯔꯦ ꯃꯁꯤꯁꯨ ꯊꯥꯛꯆꯤꯜꯂꯒꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯑꯃ ꯂꯩꯔꯦ ꯁꯦ ꯄꯨꯂꯩꯅꯤ ꯉꯔꯥꯡ ꯂꯩꯔꯛꯄ ꯕꯖꯥꯔꯗ ꯁꯟꯗꯦ ꯕꯖꯥꯔꯗꯅꯤ ꯑꯩ ꯆꯠꯂꯨꯔꯒ ꯕꯦꯜꯇꯣꯂꯥ ꯕꯖꯥꯔ ꯐꯝꯃꯝꯗꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯇꯦꯂꯪꯀꯇꯥ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯁꯤ ꯄꯨꯂꯩꯁꯤꯒ ꯌꯣꯡꯆꯥꯛꯁꯤꯒ ꯑꯥꯂꯨꯁꯤꯒ ꯉꯥꯔꯤ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯃꯦꯔꯥꯃꯦꯁ ꯑꯃ ꯀꯪꯅ ꯃꯦꯠꯆꯔꯒꯦ ꯑꯗꯒꯤ ꯁꯤꯒ ꯄꯥꯄꯣꯔ ꯂꯩꯔꯦ ꯁꯥꯕꯨꯗꯅꯥ ꯄꯥꯄꯔꯅꯤ ꯃꯁꯤꯃ ꯇꯥꯎꯖꯔꯒꯦ ꯑꯗꯩ ꯊꯕꯤ ꯂꯩꯔꯦꯁꯦ ꯊꯕꯤꯁꯤ ꯑꯗꯨꯝ ꯀꯣꯠꯂꯒꯦ ꯑꯗꯒꯤ ꯁꯤꯒ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯊꯣꯡꯖꯔꯛꯀꯗꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯍꯥꯏꯕꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯎꯇꯤꯁꯦ ꯁꯧꯔꯦ ꯃꯪꯒꯟꯁꯦ ꯁꯧꯔꯦ ꯑꯗꯣ ꯑꯩ ꯆꯦꯡ ꯈꯛꯇꯪ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯆꯦꯡ ꯑꯀꯨꯞꯄ ꯈꯔ ꯀꯣ ꯆꯒꯦꯝꯒꯨꯝꯕ ꯈꯔ ꯑꯗꯨ ꯎꯠꯍꯧꯗ꯭ꯔꯦ ꯃꯌꯥꯝꯗ ꯑꯗꯨ ꯑꯩ ꯇꯦꯖꯄꯇꯥ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯆꯤꯜꯂꯦ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯦ ꯑꯗꯩ ꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯖꯔꯒ ꯁꯤꯡꯁꯦ ꯑꯩꯅ ꯁꯤꯠꯅ ꯊꯝꯕꯅꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝꯗꯣ ꯑꯩꯅ ꯕꯦꯀꯤꯡ ꯁꯣꯗꯥꯗꯣ ꯁꯤ ꯍꯥꯞꯆꯔꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯃꯣꯟꯖꯥꯎꯕꯤ ꯃꯅꯥꯗꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒꯦ ꯁꯪꯅꯕꯒꯤ ꯃꯦꯊꯤ ꯃꯅꯥꯁꯨ ꯈꯤꯇꯪ ꯌꯥꯎꯔꯦ ꯌꯥꯝꯗꯦ ꯃꯦꯊꯤ ꯃꯅꯥꯅ ꯃꯣꯟꯖꯥꯎꯕꯤ ꯃꯅꯥꯅ ꯍꯦꯜꯂꯦ ꯌꯥꯝꯀꯣ ꯁꯤ ꯊꯛꯆꯔꯦ ꯃꯌꯥꯝ ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯔꯤꯕꯣꯞꯁꯨ ꯊꯥꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯩ ꯍꯔꯤꯕꯣꯞ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯔꯤꯕꯣꯞꯁꯨ ꯊꯥꯛꯆꯔꯦ ꯑꯁꯤꯅꯤ ꯁꯨꯃꯥꯏꯅ ꯑꯣꯠꯇꯅ ꯇꯧꯔꯒꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯍꯤꯟꯖꯥꯡꯗꯣ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁꯅꯤꯅ ꯃꯊꯦꯜꯁꯨ ꯌꯥꯝ ꯇꯧꯗꯦꯗ ꯃꯌꯥꯝ ꯑꯩꯅ ꯅꯣꯡꯃꯒꯤ ꯆꯥꯕꯗ ꯑꯗꯨꯝ ꯎꯠꯄꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯂꯥꯏ ꯈꯔ ꯊꯥꯗꯣꯛꯆꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯑꯃ ꯍꯥꯞꯆꯔꯦ ꯆꯥꯛ ꯎꯇꯤ ꯑꯁꯪꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯄꯥꯄꯔ ꯊꯕꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕ ꯊꯣꯡꯖꯕꯅꯤ ꯉꯁꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯀꯌꯥ ꯆꯥꯗꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯊꯣꯡꯖꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯤ ꯆꯥꯕꯗ ꯉꯁꯤ ꯈꯪꯉꯦ ꯃꯌꯥꯝꯁꯨ ꯊꯣꯡꯉ ꯆꯥꯕꯅ ꯌꯥꯅꯤ ꯃꯌꯥꯝ ꯍꯥꯎꯔꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯄꯨꯂꯩꯒ ꯍꯥꯎꯔꯤ ꯃꯌꯥꯝ ꯃꯦꯔꯥꯃꯦꯁꯅꯦ ꯉꯥꯔꯤ ꯌꯥꯎꯗꯕꯤꯗꯀꯣ ꯃꯣꯔꯣꯛ ꯀꯥꯟꯖꯤꯅ ꯏꯔꯣꯟꯕꯅꯤ ꯃꯌꯥꯝ ꯄꯥꯄꯔ ꯍꯥꯎꯔꯤ ꯃꯌꯥꯝ ꯁꯥꯊꯤꯅ ꯎꯇꯤ ꯑꯁꯪꯕꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯑꯩ ꯆꯥꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯇꯥꯏꯀꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯥꯔꯒ ꯇꯦꯁ ꯇꯧꯔꯨꯗꯦ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯃꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯤ ꯃꯌꯥꯝ ꯆꯥꯕꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯕꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ